Isa ngakthok chanaba khutlaibu thawai mangba yaba mawngda sanapot kum sanabigano Ahanthem Ritesh bu hatnaba hotnaramba miyoi sing ahakpa cheirak piyu haina Cultural Development Society amadi Apunba Nupi Lup Sorbon Thingel gi maikaidagi lengaki pungning chingsilakli thasigi tang kunda Imphal Police Station gi manung chanba uripok Sorbon Thingel dagi DM College Arts ki manga suba semester tamliba mahiroi Ahanthem Ritesh bu mahaki mayumdagi kauthoklaga makokta nongmaina kaplamba thodokta chenabani haiba uripok khoisnam lekaidagi thoksom yai khomba di uripok polem lekai dagi takhelembam dipu logi matungina ahakpa cheirak piyu haiba demand tawraduna ngasi Cultural Development Society amadi uripok Sorbon Thingel Apunba Nupi Lup na Sorbon Thingel crossing the wakat mifam chathakrai wakat mifam maduga mari lenana uripok Sorbon Thingel Apunba Nupi Lup ki publicity secretary tawrangbam ongbi manga leimana hai khutta khulai ama paire haiduna miyoibagi punsibu yamna mamal leitana uba si tawbikano mahiroi Ahanthem Ritesh bu mayumdagi kauthoklaga mahakatinaba mamanaba takhelembam dipu amadi Thoksom yai khombana hatnaba hotnaramba si uripok Sorbon Thingel Apunba Nupi Lup na taraina laude khulai haibasi sangak thok chanabani adubu sanapot chanabagum nongmai pai haiduna mi hatnaba hotnaba haibasi crime ne maramasina thodok asida chenariba miyoi animag laingang na ahakpa cheirak piyu haina mahang haiki nongmai bo sanapot ki type da khallaga isa sing asi thawai mangda yaba kaya ama attempt tawra agadi mama wei bi khoi mayam je kamaina hinga dawri bano Izagi punsi sing tambiyu gal culture tohanbigano haibase report Sorbon Thingel da phamjariba mama oibi mayam na phamjariba darana asida leibaki oiba wakhalon chingsanjari leingakna thodok thokam amadi accused oiriba sing asida matik saba angi matungina cheirak pibiyo haibase akhoi gi maikai dagi thamjari